Cheiraoba Numit Nattana Thabal Chongba Thingkhre Ngasigi Sillamaba Maphamsing Police na Sidokhre Tha asigi taraga marida pangthokadoriba Cheiraoba kumai Numit Nattana atopa numitsinda Thabal Chongbagi thauram pangthokpada thingba thamle haina Imphal West, Imphal East, Thabal amadi Bisnupurgi Deputy Commissioner singna thokpa tongan bo order singna khangalakle Cheiraoba Numit Nattana kumai asi yaudringaida haujik Thabal Chongbagi permit pibinaba application tharakpa kaya lay Adumoinamak Thabal Chongbada makhol hauba loudspeaker sing sisinaba amadi akoibada khudong sadaba kaya thoganba maramna district sing asida yauksing amadi Cheiraoba khak natana atopa matamda Thabal Chongbada thingba si thambani haide hairiba matam sing asi nataba matamda Thabal Chongbagi permission pikiba sing adusu khudaktagi sanararui haide adumoinamak tha asigi taraga mari Cheiraoba numitki oinade ayaba du chanagane atopa numit singda Thabal Chongjagi haina tharakiba application khudingmaksu reject amade dispose tawre haire Cheiraoba numita siliba Thabal Chongbagi thauram singsu DC sing asina konba district singi DC sing na piba permit paigadavane loina na numit asida Thabal Chongbagi thauram siliba khudingmakna mangjauna na application thazilakadavani amade khudaki oiba permit piroi haiba wafam palle DC singi order sing ase hek thokpa district sing asina konba mafam kayada Thabal Chongna basem saramba du police na koina satuna loisilhankhre Thabal Chongna bagidamakta yung lamba wasing phuktoktuna made sidoktuna makata na sem sabada thingba thamkhre miyoy amasu nauna positive oire cheksim thaurang lakhotkhre Imphal East ki chekon da leiba chahi kungani thoirom suraba miyoy ama nauna COVID-19 positive oirakpa thengnare mahak nga hanumidang waidam Jenims to rapid antigen test tawbada positive oire haiba khanglakibane haujik phawbada COVID-19 positive oiba miyoy ani leire Miyoy amade ngahan positive oire haiba khangba ngamkhibane positive oiraba miyoy sing aduna leiramba Maphamsing containment zone lauthokpaga loinana laukhotpa yaba section thaurang laukhotkhre haukiba pungkun marida miyoy taraga humdoi test tawbada miyoy adu positive oiba thengnakhibane positive oibagi changchada 3.8 oire India gi oinasu haukiba pungkun marida miyoy lising ahumga chanipan kulhumdoi nauna COVID-19 positive oirakpa thengnakhe Mamangi numita oikiba positive oiba changdagi chada kuntaret hengatuna positive oirakpa thengnakhe Delhi, Haryana, Kerala amasung Rajasthan da miyoy amamam COVID-19 na maram oiraga laikhidre haide haujik India gi apunba active case lising taraga nipan chahumga marfuga mapan yaukhre